Assamda awang nongpoki freedom fighter nipan gi mitam khinkhre. Rani Gaidin Liubu Nagaland gi freedom fighter waina sakta khre. India na ningtamba phanglakpa chahi humbudraga manga subagi thauramga mari leinana laibak sinba thungna pangthokliba Azadi ka Amrit Mahotsav ke saruk ama waina Assamda Amrit Udyan haina mingthonba awang nongpoki state nipan gi freedom fighter nipan gi mitam haukiba laibak pokpa numitta Assam gi Chief Minister Dr. Himanta Biswa Sarma na maikhum hangdoktuna sanga khre. Guwahati gi Hengrabari area da biga taraga mari pak sauna semgat kiba Amrit Udyan pak asi sabada punna lupa crore taraga mari lak marfuga mathoi sangkhe khiliba mitam sing asi matam amada awang nongpoke maraibak ningba athauba singna British ki mayokta utkiba matik mathauna sing adubu singtha boina pak asida khinkibani haire adubu Manipur gi Tamenglong district ki manung sana laiba nungkaw da pokduna lamdam asida British ki mayokta lan haukibe Rani Gaidin Liubu yamna chayen aba mawongda Nagaland gi freedom fighter ama oina mitam sing adugi marakta yaure Rani Gaidin Liu gi mitam adugi makhada masagi maming iba nameplate ama thetle hai riba nameplate asida Rani Gaidin Liu gi ming makhada Nagaland haiba wahi sizinaduna mahakpu Nagaland gi freedom fighter ama oina saktak le Loinana Gaidin Liu pamai Rani Gaidin Liu asi kumza lising amaga chamapan taraga manga dagi lising amaga chamapan marfu draga humdoi phauba hinglamme mahakna naga lusingbi ama waina British ki mayokta lan haurakhe mahak masagi chahi taraga taruk khakta ngai ringai kumza lising amaga chamapan kuntraga ni thoida phaduna kaisum sangda lairakhe tungda ningtamba phanglaba matung kumza lising amaga chamapan nifuga tareta thadoroktuna miyamgi yaifana thabak thoram kaya taurambi miyoi ni haiba wahi pareng singsu nameplate aduda ire asumna Rani Gaidin Liu bu Nagaland gi freedom fighter ama oina saktakpa sida mitam asigi photo sing social media da viral oiraktuna lamdam asigi miyamna pendaba amade nungaitaba lepa leitana phongdoknarakpa thengnare masigi su mathakta Manipur gi puwari bu lana sandokpa amade uhanba miyoi singi mathakta akanba action laukhatkani haina Chief Minister Nongthokbam Birena miyam tinba mifam kayada hanjin phongdokhiba leikhravane mitam sing asigi manungda Manipur gi athauba koireng sana Bir Tikendrajit ki mitam su yaude mahaki su mitam asigi makhada thetpa nameplate mahakumza lising amaga chanipan yangkhai ga taruk tagi lising amaga chanipan marfudraga mathoi phauba hinglamme loinana kumza lising amaga chanipan marfudraga mathoi da thokiba Anglo Manipur war adu da mahakna Manipur gi lanmi singge commander oikhe mahakpu chahi adumaktada British na thauri yanduna hatki haina su ide British amasung Manipur ga songna kiba lanphamda Bir Tikendrajit na Manipur lanmi ge commander oikhi hairiba wafam asisu chayenaba dumak leidibane mitam sing asigi manungda Assam gi freedom fighter Sambudan Phonglo su yaude mahak Assam gi Dimha South district ki manung sana leiba Longkhor da pokhibane kumza lising amaga chanipan kuntraga ni thoida British na kasar gi khathang basaruk loksin khe loinana kumza lising amaga chanipan yangkhai ga marida nongpok thang basaruk loksin lakhe matam aduda Phonglo na British ki mayokta lan haukhibane mahak kumza lising amaga chanipan marfuga humdoida matam adugi British lengak na hatkibane mitam sing asigi manungda Arunachal Pradesh ki freedom fighter Moje Rivasu yaure mahak Arunachal ge Nepnada district ke Dari village da pokhibane mahak lairik tamlakiba miyoi natte adubu Assamda lalolitik taunaba itattatana chatpadagi ahenba loksing kaya marum tansilakhe masina mahakpu Assamese marol hayhalakpada natana Indian National Movement da achouba saruk yabagi khudongchaba phangkhe mahakna matam adugi Congress ke thaumi ama oina British ki mayokta lan hauramme mitam sing asigi manungda Mizoram gi Rani Roypuliani gi mitam su yaure mahaki mapuroibana laikhidraba matungda Mizoram gi Denlung village tagi chief ama oina lan hauramkhibane mahakna topa khulgi lusingba kayasu khomjin tasinduna British ki mayokta lan haunaba khomjillamme mitam sing asigi manungda Sikkim gi Helen Lepsa Sabitri Devi gi mitam su yaure mahak matam amada yamna maming satkhiba India gi ningtam lan gi saruk ama oideba Sarkha and Khadar movement da saruk yakhe mahakna Mahatma Gandhi ga su unaduna mahakki tunginabi amasu oikhe loinana mahakpu Gandhi na Sabarmati ashram da kauduna Savitri haiba mingthonasi pivi khibane mahakna Netaji Subhash Chandra Bose pu kaisum sangdagi nanthokna bohonabadasu mateng pangbikhe loinana matam amagi non cooperation movement amasung Quit India movement na chingba khongjang kayadasu achouba thodang laukhe mitam sing asigi manungda Tripura ge Vidrohi Ratanmani Riyang ge mitam su yaure
ꯃꯍꯥꯛꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯄꯗ ꯂꯧꯔꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤ ꯈꯤꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯌꯥꯒꯤ ꯌꯨ.ꯇꯤ. ꯔꯣꯗ ꯁꯤꯡꯍ ꯁ꯭ꯌꯥꯝꯒꯤ ꯃꯤꯇꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1952ꯗ ꯄꯣꯛꯂꯒ ꯀꯨꯝꯖꯥ 1935ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯈꯥꯁꯤ ꯍꯤꯜꯁ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯅ ꯆꯥꯎꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫